Meeoi kuntraga mapan positive Oiraba Thoubal Khekman Khulgi Meeoising Chana Thaknaba Potlamsing Fangdabagi yamna Chaona Awaba Maiyoknare Thoubal district ngasi phawbada Meeoi chamnga hena COVID-19 positive oire district asigi manungda khwaidagi hena positive oiba migi masing yamna leiriba ase Thoubal Khekman na oire khul asigi yumthong kunda Meeoi kuntraga mapan positive oiduna awaba chaitheng phanglaba laikai habadu oire khul asi containment zone laukthokkhibadagi khunja singna chathok chasin tawba yadabadagi chana thaknaba phangdabagi awaba yamna chauna mayoknare sarkar na su karigumba mijeng amata sangbidana leire oiriba phibam asida laikai asigi puksel chauraba isin inaw amasung Thoubal da leiba puksel chauraba Meeoi kaya amana sel amasung chana thaknabagi Potlamsing mateng pangbiduna khul asigi khunja sing hojik leire khul asigi positive oiraba Meeoi kuntraga mapan gi imung singda chana thaknabagi polam pibagi thabak chathari puksel chauraba Meeoi kayana chana thaknaba Potlamsing wholesale rate yumda phanganbagi thabak chathari maraksida sarkar gi oiba maikai dage ngasi phawda karigumba mateng phangandriba ase khul asigi khunja singda aduki matik waru bahibadu oide khul asi containment zone oibana khangabok higher secondary school amasung Waikhomani girls college Thoubal da khunja singda test tawbagi chathok chasin gi khudong chaba phangdabana sarkar na laikai asida covid test tawbagi khudong chaba phanghanbiu hairi COVID-19 Relief Committee Khekman gi maikai dagi anirak suboina Khekman gi hena sotharaba imung sing amade khul asigi yumthong khudingda mask amadi hand sanitizer limsi yanthokre committee asina Khekman gi Meeoising bu laiset asidagi lapna amade laiset asibu makata na sandorktana ba haiduna Khekman khulgi pumbada nongmuda darkar oiba Potlamsing su delivery service hokiba August 13 dagi ngasi phawba tawduna lakli maram aduna sarkar gi maikai dagi khul asigi mapan thokpa yadaduna leiriba khunja singi awaba yengbiduna chana thaknabagi Potlamsing phanganbiyu loinana khul asigi khunja singbu covid test khul asimakta da tawbagi khudong chaba phanganbiyu hairi congress ki MLA RK imo ex-MLA taruk BJPda Yaonaba Sem Sakhre hojik Delhi da leriba congress ki MLA RK imo yauna ex-MLA taruk BJPda Yaonaba Sem Sakhre hairi Delhi da leriba Manipur ki Chief Minister N Birenga ngasi ANI ga akhanana unakhiba amada Chief Minister na haikibada BJP gi National President JP Nata unaduna Congress ki MLA RK imo yauna hanagi MLA taruk party asida Yaonaba Sem sare opposition na wafam kaya marum phongdokle adubu leibak asigi democratic setup ta aikhoina pukning thogatli hojik phawbagi oina Manipur da akaiba leitre panba yabade Congress ki ex-MLA sing ase Manipur Legislative Assembly da thajabagi motion logdringai gi mangoina na phamkiba Congress party gi mifamda saruk yakhidabani pauloi jare